Maru Oiba Pau Inpui gi lamsingda kuki khulai paiba singna popi thaba singak senduna leire haina Inpui Union na maral sirakli Laingak na ayaba piduna liquor sobhang liba asit hinna ba kanglai panas na akan ba khongjang changsilagani hairi Maram chadana mahiroi singdagi non-working month singi monthly fee khomgat payaroi haina All Manipur Students Union na phongdorakli Amasung Bangkok ta pangthokpa UNAI Summit ta haubam Joy Rembana Manipur bu honglakliba malem gi technology policy da yawhanana ba taksinkhre Mayambu Kuramjari ISCO Media gi Manipuri Paumi Yeng Tabiriba Khwaipun Makpu Ai Pinki Okram na Taram Okjari Pungja Sifau bagi Maruiba Pau Sing Pizari Khulai Paiba Kuki Militant Singna Inpui Naga gi Wafong area da Leriba Kunja Singda Atamnana Nongmai Kapsil Lakhi bagi Thogdok adubu akan ba maong da yaning da ba Fongdok laduna Kuki Militant Singna Inpui gi lamda Ain Kai na Popi Thariba Singak Senduna Leire Haina Maral Sirakli Inpui Naga Youth Organization INYO gi Cherol Amada Kuki Militant Singna ngarang numit yungba matungpung ahumga makhaidagi mariga makhai gi marakta Naga Khunja Singna Wafong gi umangda manama sing hekpa chatpada nongmai round kaya kapsilakibani Laibak phabadi nongmai kapagi thogdok aduda Khunja Sing Asok Apandi yawkhide adubu thogdok adubu kupna thijangadabani hairi Kuki Militant Sing aduna Popi Thariba Mafam Sing adudagi atat akham laitana khutlai paizadaba Naga Khunja Sing da nongmai kapsilakibani Kuki Militant Sing aduna drone sizinaduna mafam aduda changlakhiba Naga Khunja Sing adu khutlai paidaba civilian Sing ni khanglaba fauba atamnana nongmai kapsilaki hairi Khutlai paiba Kuki Militant Singna ngarang Naga Khunja Singda Wafong area da Popi Thariba mafam singdagi nongmai kapsilakhiba thogdok adu Khunja Singgi human right violate tawbani Kuki Militant Sing aduna Ain Kaina Popi Thariba Mioi Singak Senduna Leire Haina Maral Sibaga Loinana Ireng Amadi Wafong area da Central Security Forces Sing deploy tawduna minute marfutara rom Kuki Militant Singna Khunja Singda nongmai kapsalakhiba aduda action amata laukhattana leikhi hairi Miyoi kayagi punsi manghananaba machak oiriba mayai ka bachinjak sing asibu maru fangna muthatuna lamdam asigi inkhalakliba naha kayabu kannanaba honaringai tanja asida handak Manipur lengak na ayaba piduna liquor shop hangnarakliba sing asi thingnanaba Kanglei Peoples Against Narcotic and Psychotropic Substances Kanglei Panas ki maikaidagi akanba khongjang changsilagani haina Kanglei Panas ki Secretary General Wahas Fundraina Fongdokre Say no to drug, say yes to life, haibasida yumfam oiduna. GM Holda ngasi pangthokiba Kanglei Panas na safong lakhibagi mari shuba mapokumon thauramga mari leinana wafam asi mahakna fongdokibani. Mahakna makha taraduna lamdam asida mayai ka bachinjak sing sizinarakpana maram oiraga haurakliba naha kaya nisagi ipakta taduna mangnarakliba sing asibu kannanabagi pandamda lamdam asigi club CSO amadi maira paibi singa punna khusamnaduna nisagi potlam sing asibu Thingnanaba haiduna tongan pa khongjang kaya changsinduna lakhibani maru oina Kanglei Panas hairiba loop asigi district council local council amadi unit kaya hangdoktuna makhal makha kaya gi drive chathaduna drug sizinaba amadi lalonba miyoi sing fagat paga loinana changsilakliba khongjang asida hena mai
पाकननबा अमदी इंखलकलिबा नहा कयाबु ड्रग तगी लापना लहनबगीदमक स्कूल कॉलेज अमदी लेकाई खुंगंग कयादा चतुना अवेयरनेस कया अमसु पांगथोक्तुना लाकली लोइनना ड्रग सिजिनदुना अरानबा लंबीदा चतलुरबा मियोय कयाबु मफम कयादा पुनसिनदुना अखंग अहि कयागा तानदुना तुंगी पुनसिदा करंबा खोंगतांग थांगदगे हाइबसु कुपना खन्ना नैनदुना लाकली मसीगी सुमथकता इंखलकलिबा नहा कयाबु मसा मउ फना थमननबा अमदी थक्सी खासी लैहनबगीदमक हक्सेल कांगलोन हाइना मिंगथोंदुना मफम कयादसु सेंटर कया हांगदोक्तुना थांग ताना चिंगबा मसाना सिंग ताकपी तंबीबगी थबक सिंगसु पांगथोकपदा नतना हौरकलिबा नहा सिंगबु अचुंबा लंबीदा पुदुना तिंजंग काइजंग दबा खुनाई अमा ओयहनबगीदमक लुप असिना हनबा लैतना अदुमक होनखिगनी अमदी लमदमसिदगी मयाय का बचिंजाक मरुफंगना मुथतननबा कंगलै पनाना चंगसिलकलिबा खोंजंग खुदिंगमक्ता लेबाक मियाम अमदी सीएसओ सिंगनसु मतेंग पांगबियो हाइना महाकना अपील तौखी ngasi thauram aduda kanglai panas ki president elangbam ibem pisak leima hanagi igp sorok haibam manglem zau social activist asang kasar moirang college ki principal dr rehezuddin sheikh केपीकोन की प्रेसिडेंट जॉय कुमार चुंगखाम विलेज प्रोटेक्शन फोर्स वीपीएफ की आर्मी चीफ कमांडर अरामबम नाउखम नुपी समाज की प्रेसिडेंट थोकचोम रमनी अमदी कंगलै पनास के एडवाइजर लोइखोंबा मैतैना प्रेसिडियम मेंबर सिंह ओइना सरुक याखी थौरमदी की मनुंग चन्ना लमदमसी की तोंगान तोंगान बा सीएसओ सिंगी लुचिंगबा लुचिंगबी सिंगी मफमदसु अचंबा लेंयान पी खुदोल तमदुना इकाई खुमनबु उतखी लोइनना कंगलै पनास की मपोकुमुनगा मरी लेनना मयाय काबा निसा मरुफंगना मुथलसी अमदी इंखलकलिबा नहा कयाना मयाय काबा निसा थादोकलसी हाइबा तोंगान तोंगान बा पाउजेल अमगा लोइनना ngasi pisum chinga mathakta leiba how ground dagi hauraga gm hall fauba ki oiba bike rally amasu chatki masi koina haibadi masi gi thingna bagi dama koi drug thingba haibasi koi kingpin phaba darkar oi aduna maram oirakanda koina koi gi wakal manaba look kaya punchin naraga lamdam chigi law and order ngakliba kogi force singa home department gi lairiba na pi kari gi mari leina authority ga tanaraga akhanna mi pang kaya pamdana koi makoi ga faminaraga warep kaya lomin naraga drugs thingna bagi dama tangsil lakliba aibadi maikai kaya dagi pusil lakliba koi si border area da leiba state ama oibanina border india gi border state ama oibanina masida ahen ba section thorang lokhat na nabgi damakta koi manipur gi home department da amadi atay mari leina bo authority singai koi punna phaminaraga warep kaya laukre makhata na soi koi drug chingna nabgi damakta atopa makal makha kaya gi koi civil society organization amadi mari leina ba department singa phaminaraga chingna na ba ko honazaragan mase koi kanglei panas ki maikai dagi di government na sarkar gi maikai dagi aya ba pigragasu madu kanglei panas gi maikai dagi di madu koi ya jabang ngamjaroi maramdi makoi na pigragasu ai koi iramdam si mang kragani mut kragani maramaduna masidagi kalhauna nabagi damakta kanglei panas gi thauna linggel punna puthokna hairiba makoina license pi kraga sumadu tingna ba angamba level da honna jagani haina tamjak iramdam asida chatna kanglo naiba mahi masing tambagi pathap ama semgatuna quality labor education system ama purakna ba lisang sitna all manipur students union emsuna kana honaduna lakli adu buchairak asida manipur da chalairi ba private school sing maru oina higher secondary school kharana maram sukcha chadana kumjali singani ge supna kun manga kun taruk session gi class 11 amadi class 12 kariba mahiroi singi class asi january amadi february fauba gi manungda loisin khraba matungda su lupa ama fauba tadana chaliba chahi asigi april May tha fauba monthly feesing chapchana loba thengnare haina union asiki assistant publicity and information secretary ngangom nihen na khudyek piduna thadorakpa cherol amana fongdorakli cherol asina makha taraduna manipur state ki oina sel thumgi fibam asukki matik sokchenduna leiriba matam asida non working month haibadi april may thagi fee loriba asi maram chade hiram asiga mari leinana maru oina class 12 tamliba mahairoi singna union asida masing thingam daba complaint sing lakli maram asina mahairoi singdagi maram chadana fee lauriba private school singi mathakta union asina akan bamit yeng thamlagani haina fongdorakli loinana chahi asigi february thada council of higher secondary school
Higher Secondary Education Manipur ko semna lauba class 12 ki examination da saruk yagadoriba mahairoi singda M suna yaifa pauzel pirakli Hauzik malem gi oina AI haibadi artificial intelligence ki matengna governance economy amadi malem gi khunai role da yamna thuna ahongba ama purakpa ngamliba amadi mipum khudingmak thong manaba fampak amada purakna ba United Nations ki mityeng makhada Bangkok ta pangthokpa numit humni gi oiba International AI Summit ta Manipur dagi haubam joirem basu saruk yaduna Manipur bu honglakliba malem gi technology policy da yawhanana ba taksin khre hairi Bangkok ta pangthokiba UN gi AI Summit aduda malem gi tongan ba leibak chamaga yangkhai dagi delegate chatruk na saruk yaduna advance oiraba AI vision da maru oiba yumfam oiduna AI for all haiba hiramda developing nation amadi apikpa region anigi marakta lairiba khenaba sing leihandanaba hotnabada paikhatpa yaba thabak sing paikhatnanaba kupna khanaki hairi Bangkok da pangthokiba summit aduda Manipur dagi Qfden Technologies Private Limited ki founder and managing director Haubam Joirembana India represent tauki Joirembana Geneva amadi Venada pangthokiba United Nations ki platform da maipak na saruk yakraba matungda Bangkok ki summit asida mahaki ahum shiba participant oina AI gi matangda international technology policy ama sembada saruk yaba ki pandamda apikpa state sing amadi under represented region singi mahut sinbani hairi Loisilakpada maruiba pau amukhana thamjari Akuki khulai paiba singna popi thaba sing ngak senduna leire haina inpui union na maral sirakli Laingak na ayaba piduna liquor shop hangliba asi thingna ba kanglei panas na akan ba khongjang changsilagani hairi Maram chadana mahairoi singdagi non-working month singi monthly fee khomgatpa yaroi haina All Manipur Students Union M suna phongdorakli Amasung Bangkok ta pangthokpa UN AI Summit ta haubam joirembana Manipur bu honglakliba malem gi technology policy da yawhanana ba taksin khre ISCO media na sandok chaba Manipuri pau pungjasi fawbagi oinadi matang swaisa loisinjare makhataba pau singidamak ISCO media bu adumak mityeng taduna leibiu